사티한바 아빠 싶다 처음부터 론설로 하이브도 꼭 론설러버디 민 허리세 호기더라 낭기 학택도 망이 살견식 게 아소르게 한테 것이 타르가 사건 말이 수럽네 나 학택도 망이세 사건 말이 눅시나 마땀 상을 놓냐라봐 아둠바 사건도 호그러버니 후지 다와이는 와이테 꼬이보 다와이는 와이테 아리시네 하이보 Hauzik tabide paring naina sandok chariba bena moirang kanglei rolda khambana kau phaba ani subatangka kanglei pak mesigoni kurum dari jema tangsil la omemcha ibung ahal don pi thiba khangoi dore kan tok sige jema madugi damakta kari shuwani ngai oise yum ban ba khangjiba mi sat adugi photo ma puduna manang nakpa kanglei pak matrimonial bra sabada chatpiu bugadar photo adu number kuijiba oigadabani photo namjingai gi mamangda athoba plate amana koisin hana kokadabani yum ban ba khangjiba mi sat adugi chahi ta kwache ama loina bigadabani adu oiba taragadi yum ban ba khangjiba singi khwaidigi phaba mafam 알람나 빠시는 하이시 가이레게 대 칸드레 람미헨마 마사 마수는 또부 타박부 망아키네 이보 마시다라떼 그야 망아키도림니 아이 타와야 모아이테고 타와이는 마이테 하리시네 이보 똑같이 해. 각설레 강한디 곡터 못나. 강게 더 뭐야 래. 인파한테 잡아한 부분은 하야 되는 거. 능 아마 맞다워싱디. 인파한테 내려가 이나 건드립니 센 빠이더립니까 아니나. 아이 사건도 망부야로. 아이 사건도 망부야로 에름치니. 보로 사건 보로 망부야로.